Online Manipuri numidangi pau mi ing tabiriba pumnamak puthoi laisrumna khurumjari ahanbada maroiba pau Bharat Lengaka Nscm ga santiki wari makhatana sanagadauri Bharat Sarkar amadi Nagaland gi lalholup ama oiriba Nscm anigi marakta makhatana santiki wari sanabagi mifam chatliba tha asigi aroibada October thagi aroibada pangthoklaba yana leiri Northeast Life ki report amagi matung inna ngarang Nagaland gi Dimapur dagi kilometer kuntraga mangarom chatlaga laiba Hebron Kemta Bharat Lengaki Naga political issue gi mihut oiriba AK Misra amadi Nscm singi leader singa mifam pangthokpada yanakibagi matung ina mifam asigi wareb laukibani hairi ngarang pung ani hena Hebron da mif pangthokiba adu mahayali haina nakal ani makna launaki mifam aduda Nscm gi leader singi manungda chairman Kiu Tuku General Secretary T.H. Muiba amadi atai makok thongba leader sing yauki hairi khatarpa update Indo-Myanmar border pairing the kilometer lising amaga chatu kani fumdoi sangba fencing athuba matamda khagalagani Amit Saha Khusu Khulai kaya da natana mayai kaba potam kaya puthok pusin tawbada maming chaliba India amadi Myanmar gi kilometer lising amaga chatu nifu humdoi sangba ngamkhai pairing asi lupa crore lising kuntranga mathoi changna center na fencing khagana ba honaragani hairi News channel amada torokpa report amagi matung ina Cabinet Committee on Security na in principle da hariba ngamkhai paring asi hariba senfam asi changna khagatna ba khotnabada ayaba piba leire hairi haukiba lebabu ponumita su Union Home Minister Amit Saha na India amadi Myanmar ngamkhai paring da kilometer kuntra di khabagi thabak loisille haina fongdokpa leikrabani Masigi mathakta morega tainaba mafamda kilometer tara amadi hana khabagi thabak loiduna leiri masiga loinana atopa kilometer kunmathoi amasu Manipurga thangnaba ngamkhaida khagatpagi thabak chathari Panba yabadi India amadi Myanmar aningi ngamkhai paring asi India ge state oriba Manipur Mizoram Nagaland amadi Arunachal Pradesh ka thangnaribani masigi mathakta handak ikui dringaida Central Reserve Police Force CRPF ki battalion ani amasung handakta nauna thunglakhibaga loinana hanadagi hauna tongan ba force dagi company chani rom su Manipur gi atopa mafam kayada mathau tawduna leiribani hairi makha tarakpa update irang asigi district sing da laigadaba CRPF personnel singi barrack sing ayamba saba loikre Hauzik Manipur da oiriba fibam masida laingana lokholakpa section tharangi manung channa Manipur gi maruiba district sing amadi tongan ba mafam sing da anauba CRPF personnel sing lainanaba security barrack sing ayamba sem sajinba loisilakle hairi Wafam sing asi Manipur gi Chief Minister Nongthuma Biren Singhana ma ki Facebook account ta iduna thagalakhibaga loinana tongan ba district sing da semjin sajinba loisilaklaba CRPF personnel sing na leigadaba barrack sing amadi saba loisilakadawriba mafam sing yawba barrack sing gi photo ga loinana thagalakhiba post aduda hauzik faubada loisilaklaba CRPF personnel sing na leigadaba barrack sing adudi Imphal West district ki oina Fayeng sing lekai amadi Sanjam Chirangdani Thobal district ki oina Nongpok Sengmai police station gi manung channa Hairokni Imphal East district ki oina Kaithel Mambi outpost amadi Yunako school manaki chanungdani Jiribam district ki oina Borobekra da oiri Kangpopi district ki oina Saparmaina police station gi manung chanba Gambiga ni Bishnupur district ki oina Waroi Singh BDF outpost amadi Laikin Thabi BDF outpost oiri Kaksing district ki oina Palen police station ki campus manung amadi Khongnang Phaisabi village dani Churchanpur district ki oina hauzik mafam ani da semgatpagi thabak chathari mafam ani adudi Churchanpur district headquarter gi reserve line amadi Singhatani makha tarakpa update asidi editorial kalam okangla pawdagi lakhojarake Kukisingna Afaba Lalgi Khutlai leibadagi singna bagi chang hengalakibani chin kuki jo narco terrorist singna laiba sigi mathakta landa duna Manipur gi apunba saktam thugairaga Kukisingi oiba tongan balaibak semnaba landarakli basigi warisin purake haiba tarabadi illegal migrant kuki terrorist sing bulaksin ba mathau tai foreigner chin kuki jo narco terrorist sing landarakli basi line lauba yaroi lan asi makhoigi tungda mapangal leiba sing leiba amadi afaba makhalgi lalgi matik chaba khusu khulai mapung fana leiraba matungda landarakhibani Manipur lengaki leiriba state force ki masing khusu khulai gi mapangal amadi mitei singi mafamda lalgi matik chaba khulai sing leite haiban chingba sing pumna makhanglaba matungda mayoknaba ngamlagani haina landarakhibani lawi terrorist singna Manipur gi mathakta matau karamna landaduna makhoina lamdam asibu khudum chanba ngamgadage haibagi matangda chahi kiyagi mamangdagi lalong chatharaki haibasi makhoigi aronba jalengam file leak orakhibadagi miyamna ikang khangna khrabani makhoina matam sangna chatharakhiba lalong adu mapung pharakhibagal iroinana Manipur thugaina ba mamang chahi gi me ahum dagi ikang khangawdana landaba horakhibani
Makhoi masing yamdaba kanglup oirabasu makhoigi makhutta mapal lamgi afaba makhalgi khulai leibadagi singnaba amadi akiba leitana makhoigi pandam phangnaba landarakhiba oibana lan asi aruba fibam oirakhibani lan asigi warosin puraknaba hotnabada aruba fibam da leirakhibagi maramdi proxy war amadi mapal leibaki khut yawi haiba wafam asini loinana lan asiga mari leinana Indian Security Force amadi State Force sing nalandar khiba terrorist amasung khul ngaklib anigi marakta sijinnaba khulai sing fagalakpa matamda Cda kuntra di advance oiba khulai gi makhal sing ni haiba official report lairi mamang sehi gi May 3 dagi horakhiba irang asigi manungda State Army dagi fagalakhiba khulai sing gi manungda Security Force na recover tawraba khulai sing gi manungda Cda kuntra di State Army da leiba khulai dagi hena advance oiba khulai ngaktani haina makok thongba official amagi report ta phongdopa laikre Security Force ki makok thongba official na di Indian Express ta phongdokhibada hojik irang kana thokliba ching amasung tampaki tainaba mafam singda leptana chatharakpa thiba humbagi operation da State Army dagi lakhiba khulai lising taruk longi manungda lising aniga chatruk lom recover tawba ngamkhre masigi manungda khulai chanipan lomna mapalamdagi leiba afaba makhalgi khulai ni aduga chatruk lomna country made khulai ni irang asi leptana hengalakhiba asina security na chawna singnaba oiraklibadi handakta moirangda kilometer 5 hena sanba improvised rocket kapsenduna attack chatharakhiba aduna mamangda safaba mafamni haina khanarma mafam sing adu hojikti safaba mafam oiraktaba asini Indian Express ki kangbu aduna Imphal East District ka tainaba langnom khul ngak seliba kuki jomi fighter singa unakhiba aduda Makhoina phongdorakhibada makhoina pompi saabada expert singna mateng pange siguma khulai sing sengot sagatuna kilometer 12 dagi na 15 fawwa sana kapa yai haibasini Committee on Tribal Unity Code gi officer Thangtinlen Kipjen phongdolakhibada irang asigi anganba sarukta ahal laman singi haktaktagi meter kontra sana chatpa pompi asi sizinaraki adubu hawkhiba November December dagi madubu develop tawduna anisuba category oina morangda taduna pokhai hankhiba adugumna kilometer 12 daina 15 fawwa sana chatpa makhal saduna sizinaba hawraki haibana chingbagi report lairi Kuki amasung mitei anigi marakta thokliba muknaba si Kuki kanglofna lam munnaba hotnarakpadagini lamgi mapu oiriba mitei singna apunbagi saktam kaibe yaroi haibani aduga Kuki jo kanglof ki miyoi sing asi mapa leibaktagi logi wangmada changlaklaga leibak thugainaba hotnaba haibasi aranba khongthang oibada natana achauba singnaba amani amaromda masing yamdaba Chin Kuki jo narco terrorist singna mathauna leina landaba ngamliba asigi maramdi makhoigi mafamda afaba makhalgi foreign made Lalgi Khutlai matik chana leibadagini lamgi mapu oiriba masing yamba yelhomi singna Lalgi Khutlai matik chana sijinnaba ngamdabadagi lan asi lakshinaba hotnabada awaba mayoknarakhibani